थांग करंग बामो लेकाई चाही मरी खक्त ngairi नुपी मचा मोइरांग कम्युनिटी हेल्थ सेंटर पुखलब ngarang August 24 August kun ngamari da lekhidabado hospital aduda night duty taramba doctor na ningthina yengdabana thokpani numit aduda night duty takhiba Dr. Rai Chandra gi mathakta matik chaba action lokat pio haina lekhidrabi gi imung manung gi maikai degi akanba wafam thamlakli wafam asing ase Manipur Press Club ta pangthokiba paumi sing unaba amada lekhidraba angang adugi makhura ningthawjam Joy Chandra na phongdokhibani mangna makha ta na phongdorakpada chatliba tha segi haukiba tang kun ga humdoi amade kun ga mari gi lonaba ahingda Khidraba angang ase Moirangi CHC da pukhatke hospital adu yobaga ahinge pungama khara hele hairiba pungpham asidagi hospital adu da duty tariba singda angang ase buning thina yengbinaba imung manung ge maikai dagi wafam kaya thamki adumakpo duty tariba sing aduna drip ama kaptuna karishi tawroi haiduna ahing chupa thamki ahing aduma lelaba matung morning duty taba laklani haiduna ayuki pung taraga minute kuntra taba matamda Dr. Naresh laktuna angang adu ningthina yenglaba matung Imphal ge hospital da pukhatnaba wafam thamlak padagi angang ase pukhalakpagi lambida leikhidabani haidana angang ase numituda Moirangi CHC da night duty taramba doctor aduna checksin dabadagi leikhidabani asiguma thodog ase makha tana thoktanaba lamdam asege mari leinaba singna night duty taramba Dr. Rai Chandra gi mathakta akanba action lokat pio haiba wafam phongdokladuna Dr. Rai Chandra gi mathakta case amasu register tawkhre haidi se la kanda angang si yeng kanda test makhan tari tawgadabani ai test makhan tari tawgadab se test tawgadabani fa se lae kaure mana sirinje thin kanda angang ji gi singni da sirinje thin kanda e phangdre ade sister jing kausala kanda adusu thin kanda e phangdre jitum machine da e khitang phangban natana e ji pan sangak pangamdre e ji kadre sanares masamangna sangaga thawai yaw na hol jai sanares na khona bji bakta yadak tabdagi angang je sanares na imphal da pukhalasi uripoki magi kanu mana sarogi kanu duda puro sena aduda angang je pukhatlon haye koida angang je yarak kanda makoina matam nu mangi manghanga kanda pukhatlo hari pose pukhala kanda koina la sau pandong da kanu se angang se lei kidre angang se ade khoi se gari se khama hekta machimban kam bayaw lawai ni thuda kam bayaw akut na sa lei bayaw lei de